Ngasi khongkiba tongan-tonganba pausisingda yaukhiba pausinggi update pijari ahanbada maruoiba pau Maitei IDB sing Churachandpur tamna thomjinaba honabada phagakchau ikhaida security force ka thatuna chalankidre Churachandpur tamna nampuda changsinaba honarapagi thong taraina lode haina kuki jo kongsinna phonglokre Tripura gi CM na ibudok puthiba laisang changakre Tripura da kundariba maitei singna isagi nat chanabi ngakna Tripura gi damak hingadabani haina ningthau lesemba sana jawbuna phongdorakle tam sanglaba NPP manunggi wathok losinaba kut tharakle lorho phojo president hakre working president ahum lokenda sit hip hakre Kuki zo Puruki MLA Tara from the Pothanaba Kuki Human Rights Ki Council na Thangan PM South Africa the Z20 gi mifam yawnanaba India thadokre Intongja Muniski Kingdom of Maitei Pornak Samana Silongda Phongre Dubai Air Show the Indian Air Force ki Tejas fighter jet kaihoda pilot laikidre Mizoram da lupa karor kumpumato henbagi drug fare Johona border fencing khabagi matang thong yaningdaba Phongdokre Bharat labor card mari chatnare haina laukthokre Mayai lambi semdabagi mayokda ban kaukre athubada semdrabadi akanba kongjang changsilakadori Manipur asi apikpe state ama oijarabasu wathok lanthok yamna thokpa lambang ama oiri haina phongdoklarabli Changai festival loidri phawba ikalna konba area da makhal amatagi laharau kumai amata pangthokpa yaroi haina khangalakli Manipur Changai festival lisingani konmanga handakti police ki festival ga chap manare ni langnadre IDP sing mayumda hanjinjage haina iho khawkre changsilakwa maitei thengnanaba kuki Churachandpur da sem saba lokre Justice BR Gabai from Thadokre Justice Soria Khan Mahut Silagani Pakistan gi Faisalabad da laiba glue factory thugaibada mioi kun sire Pau sandona pijari Churachandpur Maikei gi masing yamlaba Maitei IDP singna makhoi masa masa gi yumda hanjinjarage haiduna Churachandpur tamna thomjinaba honarakpadagi phagakchau ikhaida security force na thatuna makhatana chalankidre amaromda Churachandpur tamna nampuda changsinaba honarakpagi thawong adu taraina lode haina Kuki Jo Council gi maikeidagi phongdorakli niyamna yaningdaba kholau marakta lengakna nampuda sangai festival pangthokpa yaningde IDP sing hana masa masa gi yumda hanjilalu national highway singda free movement yangadabani haiba Demand tawduna masing yamlaba Maitei IDP singna ngasi ayuktagi Churachandpur tamna thomjinaba honarakpadagi phagakchau ikhai yorakpada security force na thatuna makhatana chalankidre IDP sing tongan ba loop taruki lujingba sing yauna kwakta prefabricated house da pullaba matungda apunba kholau amaga loinana phagakchau ikhai maikei romda khongsat amaga loinana thomjinaraki kwakta gi moirang turenban yoksilakpada masing yamlaba RAF yauna security force sing amadi Manipur police ki commando singna IDP sing gi khongsat adu thingki makhatana IDP sing amadi additional SP Bisnupur ga wari sanaraba matungda IDP sing phagakchau ikhai fawba yoksilaktuna makhatana thingduna chalhankidre khongjang adu da saruk yakhiba Churachandpur Maitei United Committee gi co-convener Ningthaujam Nabana hai IDP singna tha asigi kundagi hauna sangsilakliba khongjang asida lengakna matik chaba response amata piraktaba laibak thibani IDP singna changsiliba khongjang ngasisu makhatana sangai festival loidriba phawba changsilakani hairakli amoromda Maitei Puruki mayumakai mai thadokhiduna lanjenariba Miyamna Sangai Festival gi mayokda yaningdaba utpagi khongchang changsinduna lairingaida namfuda Churachandpur tamna changsinaba honarakpadagi torbung kangbai buffer zone mayada nongna irang thokhankiba Kuki Jo phurupna yamna lumna lowi haina Kuki Jo Council gi cherol amana hairakli council asigi secretary information and publicity Ginja Boljongna thadorokpa cherol amana hai Maitei Puruki IDP singna Sangai Festival pangthokpagi mayokda khongjang changsinduna Churachandpur tamna nampuda changsinaba honarakpada buffer zone area da nongna irang thogankiba taraina lode lengaki maikeidigi athingba leina nampuda Churachandpur tamna changsinaba honarakpadagi buffer zone mayada tamthiraba irang thoganbagi thong chatharakpana Central Force singna fawba hariba irang adubu laksinaba tangai fadana tear gas amadi smoke cell sing sizinaba taki Thokiba thawdok adugi matangda Kuki Jo Puruki miyamna makhatana ingna tamna leiduna hingsagi thawdok thohandanaba honajarabasu Maitei Puruki kanglup kayana irang thoganaba amadi Kuki Jo miyamda kihan khanganbada tactics kaya leptana sizinnarakpa adugi saruk amani
ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯂꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯏꯪꯇꯞꯄ ꯊꯨꯒꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯁꯨ ꯇꯉꯥꯏꯐꯗꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯅꯕ ꯃꯩꯇꯩꯅ ꯁꯤꯜꯂꯦ ꯍꯥꯏꯕ ꯎꯠꯄꯅꯤ ꯀꯨꯀꯤꯖꯣ ꯃꯌꯥꯝꯅ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯃꯁꯥꯒꯤ ꯉꯝꯈꯩ ꯉꯥꯛꯆꯗꯨꯅ ꯂꯥꯛꯂꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯗꯤ ꯏꯪꯇꯞꯄ ꯂꯩꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯇꯝꯄꯥꯛꯂꯣꯝꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯍꯟꯖꯟ ꯍꯟꯖꯟ ꯏꯪꯇꯞꯄ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯅ ꯏꯪꯇꯞꯄ ꯂꯩꯅꯕ ꯑꯃꯗꯤ ꯂꯣ ꯉꯥꯛꯅ ꯆꯠꯅꯕ ꯑꯃꯨꯛ ꯍꯟꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯔꯦ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯗꯨꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯐꯪꯍꯟꯅꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯉꯥꯛꯀꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯅꯧꯅ ꯁꯥꯒꯠꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯣꯅꯨꯡ ꯑꯒꯔꯇꯂꯥꯒꯤ ꯑꯕꯣꯌꯟꯒꯔꯗ ꯂꯩꯕ ꯏꯄꯨꯗꯧ ꯄꯨꯊꯤꯕꯒꯤ ꯂꯥꯏꯁꯪ ꯉꯁꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯛ ꯁꯍꯥꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯋꯦꯁ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯑꯦꯟड ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯗꯨꯅ ꯑꯒꯔꯇꯂꯥꯒꯤ ꯑꯕꯣꯌꯟꯒꯔꯗ ꯂꯩꯕ ꯏꯄꯨꯗꯧ ꯄꯨꯊꯤꯕꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯛ ꯁꯍꯥꯅ ꯆꯤꯞ ꯒꯦꯁ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯁ꯭ꯄꯤꯁꯦꯜ ꯏꯟꯚꯥꯏꯇꯤ ꯒꯦꯁ ꯇ꯭ꯔꯤꯄꯨꯔꯥꯒꯤ राय्य सभा की MP राजीव भट्टाचार्य मणिपुर लेंगाकी हानागी मिनिस्टर लैसांगथेम सुसिंद्रो मैतै त्रिपुरा की लेजिस्लेटिव असेंबली की MLA दीपक मजूमर MLA भगवन दास गेस्ट ऑफ ऑनर सिंह ओइना सरुक याखी लोनना वेस्ट त्रिपुरा डिस्ट्रिक्ट की DMN कंट्रोलर डॉक्टर बेसाल कुमार IAS ना स्पेशल गेस्ट अमदी पुथिबा वेलफेयर एंड कल्चरल सोसाइटी की एडवाइजर एन निरंजन दत्तना प्रेसिडेंट ओइना सरुक याखी थोरंगा मरी लेनना MP निंगथौ सनाजाव लेसेमना हाई त्रिपुरा द खुंदारिबा मैतै सिंगना इसागी नाट कल्चर जबचाना ngaktuna hingba tangai fade loinana isagi नाट कल्चर ngangna त्रिपुरा की दमक हिंगदबनी त्रिपुरा की दमक सिगदबनी मैतै हाइबा फुरुप असी थक्सी खासी यामना लैबा फुरुप अमनी फुरुप असी कंजनबगी दमक अखोय खुदिंगमकना चप चाबा थौदांग लौमिनबा चंगी हाइना फोंदोखी नेशनल डेमोक्रेटिक एलायंस की मपांग अमा ओइदिबा मणिपुरदा लैंगाक पाइबदा यावखिबा नेशनल पीपल्स पार्टी NPP मनुंगदा मतम सांगना लैरकपा यानदबसिंग ताइसिननबगी पांदमदा हंदकता नौना पार्टी असिदा चंगलखिबा डॉक्टर लोरहो एस फोरजो मणिपुर स्टेट यूनिट की प्रेसिडेंट ओइना हापलखरे NPP की नेशनल प्रेसिडेंट कोरना के संगमाना थोकिबा नोटिफिकेशन अमगी मतुंग इना हाना आउटर मणिपुर पार्लियामेंट्री कंस्टिट्युएंसी की MP ओइरंबा फोरजोबु स्टेट की प्रेसिडेंट हापलखिबनी मसिगा लोइनना मकोय मसेलगी मरकता नहान मखै मुगनदुना लेरंबा MLA अहुमदा वर्किंग प्रेसिडेंट सिंह हापसिलखरे नौना वर्किंग प्रेसिडेंट पुनबा नोटिफिकेशन थोक्रबा MLA अहुम अदुदी खैत्रिगांव असेंबली कंस्टिट्युएंसी की MLA शेख नूरुल हसन मोइरांग असेंबली कंस्टिट्युएंसी की MLA थोंगाम शांति अमसुंग तामेंगलोंग असेंबली कंस्टिट्युएंसी की MLA जमहेंगलुंग पानमईनी मतम सांगना पार्टी की चीफ हिफ ओइदुना लेरंबा शेख नूरुल हसन वर्किंग प्रेसिडेंट ओइना पुरखरबा तुंगदा हांगदुना लेहोबा चीफ हिफ की फम असी वांगोई असेंबली कंस्टिट्युएंसी की MLA KH लोकेंदा हाबलखरे हाइरे स्टेट असिदा नोंथुम बिरेन लुचिंग लेंगाक लेनिंगाइदा NPP ना N बिरेन CM फमदगी लोथोकनबा डिमांड तौखी डिमांड अदुगा मरी लेनना मतम अदुगी लेंगाकतगी पार्टी असिगी MLA तरुकना सपोर्ट विथड्रॉ तौखी अदुम ओइनमक MLA तरुकी मनुंगदा खाइबोक अमसुंग हानकी चीफ मिनिस्टर N बिरेनगा यामना नक्सिनना लैखिबना मरम ओइदुना नक्सिनरिबा MLA अमगी मतकता डिस्क्वालीफाई तौनबा मणिपुर लेजिस्लेटिव असेंबली की स्पीकर की ट्रिब्यूनल दा ची थारकपा लैखी मणिपुर की कुकी जो फुरुक की MLA तराबु MLA की फमदगी पोथानबा कुकी ह्यूमन राइट्स काउंसिल न खंगनखरे मणिपुर मनुंगदा तोखाइबा लेंगाक अमा तालिबा कुकी जो सिंह की डिमांड असी यांगसिननबा MLA सिंहना मखोगी फम असी थादोक मथोक तारे हाइना KHRC ना हाइरी काउंसिल सिना ngasi थोकपा चिरोल अमगी मतुंगिना कुमजा लिसिंगनी कुलुमदोय मे अहुमदगी हावरखिबा इरांग असिदा मियामना अवाबा कया मायोकनरिङै चैरक असिदा MLA लेलपाव हाउकिप नेमचा किपगेन केमनियो हाउसिंग बुलसमांग पांते लानमिथांग खौते चिलुथांग मेलुन पोमिलियन हाउकिप ngacharum sanate तेजमांग हाउकिप अमसदी हाउखुलेट किपगेना मखोगी ओइबा चपचाबा फिरेप अमा लौगदबनी चेरोल अदुना मखा तारदुना MLA सिंह असिना मसागी फम थादोकपदा प्रूफ असिगी लिंजेन मानबा उटपा ngamgani लोनना पॉलिटिकल अरेंजमेंट अमगी डिमांड तौरिबा असिदा हेना मपांगल कंखलहनगनी लुचिंग सिंह असिना मियामगी अपांबा असि हेना थबक ओइना पांथोकनबा होनबदा लोनना मखा ताबा
ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯌꯦꯟꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯁꯤꯡꯗꯨꯅ ꯊꯝꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯍꯟꯊꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯣꯈꯥꯏꯅ ꯇꯥꯔꯝꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ ꯍꯧꯈꯤꯕ 2012 ꯃꯦ 3 ꯇꯣꯈꯥꯏꯅꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 150 ꯍꯦꯟꯅ ꯃꯩꯇꯩ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤ ꯀꯥꯎꯊꯣꯛꯄ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯔꯤꯖꯥꯏꯟ ꯇꯧꯕꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯇꯥꯟꯕ ꯑꯃꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯡꯁꯟꯅ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯒꯅꯤ꯫ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯃ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ KHRCꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯣꯊꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯃꯁꯥꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯁꯦꯟꯅꯅꯕ ꯂꯣꯏꯅꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯊꯛ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯗꯨ ꯄꯨꯋꯥꯔꯤꯅ ꯂꯦꯞꯄ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯄꯥꯡꯊꯣꯛꯀꯗꯕ G20 ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12 ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯒꯅꯤ꯫ ꯄꯤ.ꯑꯦꯝ. ꯃꯣꯗꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯨꯝꯖꯥ 2013ꯀꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯃꯔꯤꯔꯛ ꯁꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯖꯣꯍꯦꯟꯕ꯭ꯔꯥꯗꯇ ꯂꯩꯔꯤꯉꯩꯗ G20 ꯃꯤꯐꯝ ꯈꯛꯇ ꯅꯠꯇꯅ IBSA ꯃꯤꯐꯝꯗꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯅꯤꯡꯊꯧꯖꯥ ꯃꯨꯅꯤꯁ ꯁꯤꯡꯍꯅ ꯏꯕ ꯀꯤꯡꯗꯝ ꯑꯣꯐ ꯃꯩꯇꯩ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ 1932 ꯑꯦ ꯀꯟꯁꯄꯤꯔꯦꯟꯁꯤ ꯊꯤꯑꯣꯔꯤ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯔꯅꯥꯛ ꯁꯪꯃꯥꯅ ꯁꯤꯂꯣꯡꯗ ꯂꯤꯇꯦꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜꯗ ꯐꯣꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧꯖꯥ ꯗꯥꯏꯅꯥꯁꯇꯤꯅ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯆꯍꯤ 2000 ꯍꯦꯜꯂꯕ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯀꯨꯝꯖꯥ 1934ꯗ ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯖꯦꯝꯁ ꯋꯦꯂꯦꯁ ꯀꯨꯏꯟꯇꯟꯅ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯊꯧꯁꯥꯈꯤꯗꯦ꯫ ꯀꯨꯏꯟꯇꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯂꯥꯟꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ UAEꯗ ꯆꯠꯊꯔꯤꯕ ꯗꯨꯕꯥꯏ ꯑꯦꯌꯔ ꯁꯣꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯇꯦꯖꯥꯁ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯀꯥꯏꯕꯗ ꯄꯥꯏꯂꯣꯠ ꯋꯤꯡ ꯀꯃꯥꯟꯗꯔ ꯁꯤꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯏꯂꯣꯠ ꯋꯤꯡ ꯀꯃꯥꯟꯗꯔ ꯅꯃꯥꯟꯁ ꯁꯥꯌꯥꯜ ꯂꯩꯈꯤꯗꯕꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯌꯔ ꯁꯣ ꯎꯠꯂꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯇꯦꯖꯥꯁ ꯑꯁꯤ ꯁꯦꯗꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝꯗ NDNPSꯅ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟꯗ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀꯔꯣꯔ 64 ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯃꯤꯑꯣꯏ 3ꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛꯇ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯖꯣ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯣꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯏꯖꯣꯜ ꯇꯝꯅ ꯂꯥꯛꯈꯤꯕ ꯋꯤꯡꯒꯔ ꯑꯥꯔ ꯀꯥꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ AS01EZ 5797 ꯑꯃ ꯆꯤꯡꯅꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯁꯥꯏꯇꯨꯋꯥ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯞ ꯀꯦꯁ 64ꯗ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀꯔꯣꯔ 2.25 ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 kg 1.12 ꯄꯨꯔꯒ ꯆꯠꯂꯝꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯛꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯖꯦꯃꯤꯟꯂꯥ ꯇꯧꯊꯥꯡꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯂꯤꯔꯕ ꯂꯦꯕꯔ ꯂꯣꯁꯤꯡ ꯂꯥꯏꯊꯣꯛꯍꯟꯅꯕ ꯑꯃꯁꯨꯡ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯍꯟꯅꯕ ꯑꯅꯧꯕ ꯂꯦꯕꯔ ꯀꯣꯗ 3 ꯆꯠꯅꯔꯦ ꯍꯥꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯦꯕꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯅꯧꯕ ꯂꯦꯕꯔ ꯀꯣꯗꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯑꯐꯕ ꯈꯨꯠꯁꯨꯃꯟ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡꯗ ꯍꯦꯟꯅ ꯐꯒꯠꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯚꯥꯔꯠꯇ ꯑꯁꯤꯒꯨꯝꯕ ꯂꯦꯕꯔ ꯀꯣꯗ ꯆꯠꯅꯔꯛꯄꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯕꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯒꯤꯜꯕꯥꯔꯠ ꯑꯣꯐ ꯍꯣꯝꯕꯣꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ
ꯃꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯗꯤꯔꯦꯛꯇꯔ ꯖꯦꯅꯦꯔꯦꯜ ꯑꯁꯤꯅ ꯍꯥꯏ ꯃꯁꯤꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯐꯒꯠꯍꯟꯕ ꯉꯝꯂꯒꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯗꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯗꯣꯛꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯔꯤ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯖꯤꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯑꯌꯨꯛꯇꯒꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯁꯧꯒꯠꯃꯤꯟꯅꯈ꯭ꯔꯦ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯌꯥꯏ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯝꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯅꯠꯇꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯃꯥꯡꯗꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯕꯟ ꯆꯠꯊꯈꯤꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯗꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯕꯟ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯛꯇꯅ ꯕꯟ ꯆꯠꯊꯈꯤꯕꯅꯤ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯩꯇꯩꯁꯤꯡꯕꯨꯅ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯊꯝꯂꯒ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯀꯨꯀꯤꯁꯤꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯦ ꯀꯣꯀꯣꯃꯤ ꯑꯃꯗꯤ IDPꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯃꯔꯝ ꯆꯥꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯀꯜꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯏꯀꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯅꯥꯇꯣꯝꯕ ꯃꯩꯇꯩꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯏꯀꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯁꯅꯥꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯤꯟꯃꯥꯡ ꯀꯨꯀꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯩꯕꯗ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯏꯀꯧ ꯗꯣꯂꯥꯏ ꯊꯥꯕꯤ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯅꯆꯤꯡꯕ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯑꯗꯨꯝꯕ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯊꯝꯕꯤꯔꯤ ꯑꯗꯨꯅ ꯆꯤꯡꯗꯅ ꯂꯣ ꯑꯃ ꯇꯝꯗꯅ ꯂꯣ ꯑꯃ ꯆꯠꯅꯕꯒꯤ ꯐꯤꯕꯝꯗ ꯊꯝꯂꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯜꯂꯒ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡꯁꯤꯡ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯗ ꯀꯣꯀꯣꯃꯤ ꯑꯃꯗꯤ IDPꯁꯤꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛ ꯏꯀꯜꯅ ꯁꯧꯒꯠꯂꯤ ꯏꯀꯜꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯥꯔꯇꯤꯁ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯝꯗꯨꯅ ꯁꯔꯨꯛ ꯌꯥꯔꯝꯂꯕꯗꯤ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯊꯧꯔꯝꯁꯤꯡꯗ ꯌꯥꯎꯍꯜꯂꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯀꯜꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ IDPꯁꯤꯡꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯨ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯧꯑꯣꯡꯅꯤ ꯏꯀꯜꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025ꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯚꯦꯅꯨ ꯑꯣꯏꯔꯤꯕ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯃꯤ ꯏꯔꯥꯛ ꯂꯥꯡꯅꯈꯤꯗ꯭ꯔꯦ ꯁ꯭ꯇꯣꯜ ꯃꯁꯤꯡꯁꯨ ꯄꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯐꯦꯁꯇꯤꯚꯦꯜꯗꯧꯅ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯄꯩꯔꯒ ꯂꯩꯕ ꯎꯔꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯃꯥꯏꯀꯩ ꯀꯌꯥꯗ ꯏꯔꯥꯡ ꯍꯧꯈꯤꯕ ꯑꯗꯨꯃꯛꯇꯤ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯤ ꯂꯥꯛꯄꯗꯤ ꯉꯔꯥꯡꯅꯕꯨ ꯍꯦꯟꯈꯤ ꯑꯗꯨꯕꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯄ ꯐꯦꯁꯇꯤꯚꯦꯜꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯛꯇꯥ ꯁꯦꯔꯤꯀꯜꯆꯔ ꯐꯥꯔꯝꯗ ꯅꯍꯥꯟꯃꯈꯩ ꯂꯩꯔꯛꯄ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ IDPꯁꯤꯡ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯇꯥꯟꯈꯥꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ ꯐꯒꯛꯆꯥꯎ ꯏꯈꯥꯏ ꯑꯗꯨꯋꯥꯏꯗ ꯁꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯆꯦꯛ ꯄꯣꯁꯠ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡ ꯊꯥꯅꯕꯒꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄꯗ ꯀ꯭ꯋꯥꯛꯇꯥꯒꯤ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯈꯤꯕ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDP ꯃꯌꯥꯝ ꯑꯃꯁꯨ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ IDPꯁꯤꯡ ꯑꯗꯨꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯐꯥꯏꯖꯀꯥꯎ ꯏꯈꯥꯏ ꯐꯥꯎꯕ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯈꯤ ꯈꯣꯡꯆꯠ ꯑꯗꯨ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯆꯤꯐ ꯖꯁꯇꯤꯁ B.R. ꯒꯕꯥꯏ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯕꯦꯝꯕꯔ 24ꯗ ꯖꯁꯇꯤꯁ ꯁꯨꯔ꯭ꯌ ꯀꯥꯟꯠꯄꯨ ꯑꯅꯧꯕ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯅꯕ ꯊꯧꯔꯥꯡ ꯂꯣꯏꯈ꯭ꯔꯦ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯆꯤꯐ ꯖꯁꯇꯤꯁ ꯒꯕꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯕꯨꯙꯤꯁꯠ ꯆꯤꯐ
Justice ni Kumja Lising Chamapon Humpuda, Amarvatida Pokiba, Gabaina, Member of Parliament Amasung Governor Fobo Oirami, Bombay High Court ki Nagpur, Bensa Kumja Lising Chamapon Maifumangadagi, Practice Toba Horakibaga, Gabaina Assistant Government Leader, Additional Public Prosecutor Amasung Government Pleader Foba Oirami, Kumja Lising Ani Ahumda, Bombay High Court ki Judge Oiraba Matungda Sanglaba Sahi Taruk Rom High Court Asigi Mumbai, Nagpur, Aurangabad Amadi, Panaji Bench Thabak Torami Kumja Lising Ani Taramapalda, Collegian gi recommendation Matung ina Supreme Court ki Judge Oiraki Amaronda November Kunmari da Justice Surya Kanbu Lebak Asigi Yankhai Humdoi Suba Chief Justice Oinas Wasak Lobogi Thoromda Mapal Lebak Singki Chief Justice Amadi Senior Judge Kamrum Saruk Yagadori Makhat Tarakwa Paudana Pakistan gi Faisalabad Lebak Glue Factory Amada Gas Leak Oirakpadagi Stomer Pokaibada Mui Kunsire Critical Crystal Chemical Factory Pokaibagi Thodo Aduna Maram Oiraga Manak Nakpada Leba Industrial Unit Mari Amadi Yum Mapalsu Amangata Toki Taldok Topam Dagi Police Amasung Rescue Team Sangsinduna Asoku Mui Teret Rom Manak Nakpalayang Sangsing the Pugatuna Laikanaki Punjab ki Chief Minister Mariam Nawaz Sharif Taudo adugi matangda awaba phongdoki bakal loinana mapung phaba report ama pikhalak naba commissioner Raja Jahangdin kan Anwarda khangankre commissioner na taudo adugi matangda mapung phaba tiganaba miyoi mangana saba committee amasu semkre glue factory da pokhaibagi taudo adu labor organization singna mari lainaba authorities singna section dabadagi thokpani haina akanma moral sigi Makatarakpada India da Machal Sudava Hidak Sani Taramathoi Thengnare Central Drugs Standard Control Organization Sahi Asigi October Thada Tungan ba Pharmaceutical Company Singna NSQ gi oina yamdrabada drug makal Sani Taramathoi masak khangdokpa ngamkhre drug sing asi Central Drug Laboratory Singna amadi State Drug Stelling Laboratory Singna masak khangdokpani madugi manungda calcium amasung vitamin B3 tablet anti-worm medication, bacterial infection sizinaba antibiotic sing amadi atopa drug singi manungda paracetamol tablet sing yauri GDSCO na masak khangdoklaba drug sing adu punna drug humpu humdoini aduga state drug testing laboratory singna NSQ yaudaba drug masing aduna chamaga kuntraga nipani lebak sinba thungna leiriba tongan tongan pharmaceutical company singi manungda Mohali da based over Visual Healthcare Private Limited Punjab, Solanda based over Asol Life License Himachal Pradesh, Haridwar da based over Bengal Chemical and Pharmaceutical, Gujarat based over Gitsa Pharmaceutical, Madhya Pradesh based over Kejara Healthcare Private Limited, West Bengal da based over Diamond Drug Private Limited, Yauna Garizabad based over Kimket Pharmaceutical amadi atopa amasu yauri hairi lamdam asigi lomi singda chakhau angauba thahanaba thorang leire chakhau gi high tech mill ama athubada thamlagane haina pida salamna phongdoragli Manipur chakhau angauba lomi singda thahanaba agriculture department ta thorang leire Imphal West ta hanba oina APEDA gi makhada chakhau gi akhanaba high tech mill ama athubada thamlagane haina agriculture department gi director Peter Salamna phongdokre wafam hasi agriculture department amadi agriculture and process food product expert development authority anina punna kusamna duna chakhau promote townaba nomagi oiba capacity development program ama pangthokiba aduga mari lenana phongtokibane capacity development program hodopagi thorom aduga mari lenana director Peter Salamna hai Manipurda puthokliba chakhau asigi thoidok hendokpa magun manam asina maram oiraga India khakta natana atopa leibak kayada thadokpa ngamle Agriculture Department CAU ICAR amadi APEDA gi honajaman ngasidi state asina chakhau metric ton 10,000 mapal lebakta export tawri chakhau ngasidi production amasung market stable oire lomi singna chakhau thabada akiba chingnaba leitre state asigi oina hauzik yamna hena mathau tariba asi cultivation area hengat hanba lomi singda mathau taba input piraga motivate tawduna double cropping tohonba loinana chakhau gi high yielding variety sing asi chada kundagi kuntra fawba post harvest ta mangli
APEDAꯒꯤ ꯃꯈꯥꯗ ꯆꯥꯛꯈꯥꯎꯒꯤ ꯑꯣꯏꯕ ꯍꯥꯏꯇꯦꯛ ꯃꯤꯜ ꯑꯃ ꯏꯝꯐꯥꯜ ꯋꯦꯁꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯂꯒꯅꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯁꯨ FCCꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯇꯦꯛ ꯃꯤꯜ 2 ꯊꯝꯅꯕ ꯈꯟꯅꯔꯤ꯫ ꯆꯥꯛꯈꯥꯎ ꯑꯉꯧꯕꯒꯤ ꯗꯤꯃꯥꯟꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯡꯗ ꯗꯤꯃꯥꯟꯗ ꯌꯥꯝꯅ ꯂꯩꯔꯦ꯫ ꯀꯩꯊꯦꯜꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯁ꯭ꯇꯦꯠꯀꯤ ꯆꯥꯛꯈꯥꯎ ꯑꯉꯧꯕ ꯊꯥꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯄꯥꯎ ꯑꯃꯇꯪ ꯂꯧꯈꯠꯆꯔꯤ꯫ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯚꯥꯔꯠꯀꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯤꯕꯔꯥ? ꯁ꯭ꯇꯦꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯁꯤꯡꯊꯥꯅꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤꯗꯃꯛꯇ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯗꯤ ꯉꯁꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯕꯤ ꯎꯕꯤꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯠꯊꯕ ꯁ꯭ꯇꯦꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯚꯥꯔꯠꯇ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯏꯔꯛꯄ ꯆꯍꯤ 67 ꯁꯨꯔꯕ ꯐꯥꯎꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯥꯔꯠꯇ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯦ꯫ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ꯫ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯣꯊꯀꯤ ꯈꯣꯡꯖꯦꯜꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯃꯔꯨꯝꯗ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯦꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯂꯝꯕꯤꯒꯤ ꯃꯄꯥꯡꯒꯜ ꯃꯥꯂꯦꯝꯗ ꯁꯤꯡꯊꯥꯅꯕ ꯌꯥꯅꯕ ꯃꯔꯤꯁꯨꯕ ꯊꯥꯛꯇ ꯂꯩꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯛꯇꯤ ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯗꯃꯛ ꯚꯥꯔꯠꯅ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗꯗꯤ ꯚꯥꯔꯠꯀꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯂꯝꯖꯦꯜ ꯑꯁꯤꯗ ꯅꯥꯟꯊꯗꯨꯅ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯧꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯔꯩꯕ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥꯗꯤ ꯅꯣꯡꯃꯒꯤ ꯆꯥꯕ ꯑꯃ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯌꯥꯕ ꯐꯪꯗ꯭ꯔꯤ꯫ ꯂꯥꯏꯔꯕ ꯀꯣꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯅꯧ ꯑꯅꯧꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯀꯌꯥ ꯊꯥꯗꯔꯕꯁꯨ ꯂꯥꯏꯔꯕꯒꯤ ꯆꯥꯛꯊꯨꯡ ꯑꯃꯁꯨꯡ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯗꯤ ꯁꯛꯇꯤ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯆꯪꯈꯤꯗꯨꯅ ꯁꯣꯜꯂꯕ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯌꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯀꯅꯥꯗꯁꯨ ꯋꯥꯀꯠꯂꯨꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦ꯫ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥꯒꯤꯗꯃꯛ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯀꯌꯥꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯨꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯄꯥꯟꯗꯝ ꯑꯃꯠꯇꯗ ꯅꯤꯡꯊꯤꯅ ꯐꯪꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯄ꯭ꯔꯖꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅ ꯈꯪꯅꯔꯤ꯫ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯄꯨꯔꯤꯕꯁꯤꯡ ꯆꯤꯟ ꯈꯛꯇꯗ ꯍꯥꯏꯔꯒ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯇꯅ ꯆꯦꯗ ꯈꯛꯇ ꯊꯕꯛ ꯎꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯨ ꯏꯈꯪꯗ ꯈꯪꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯚꯥꯔꯠꯀꯤ ꯈꯨꯟꯅꯥꯏꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ, ꯂꯥꯏꯔꯕꯁꯨ ꯃꯄꯥꯡꯒꯜꯒꯤꯗꯃꯛ ꯅꯩꯍꯠꯄꯤꯔꯕ, ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯗꯕ ꯀꯌꯥ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯊꯤꯅꯔꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯗ ꯚꯥꯔꯠ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯟꯊꯕ ꯆꯪꯏ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯑꯃꯁꯨꯡ ꯆꯠꯇꯕ ꯅꯣꯡꯆꯨꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯤꯡꯕꯒꯤ ꯊꯥꯛꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯂꯤꯇꯤ ꯑꯗꯨꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯠꯅꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯨꯔꯤꯕꯁꯤꯡꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ, ꯚꯦꯇꯦꯔꯤꯖꯝ ꯑꯃꯁꯨꯡ ꯅꯦꯄꯣꯇꯤꯖꯝꯗ ꯈꯨꯠ ꯊꯥꯗꯨꯅ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯔꯀꯥꯔ ꯄꯨꯔꯤꯕꯁꯤꯡꯅ ꯁꯤꯟꯁꯤꯌꯔꯤꯇꯤ ꯂꯩꯅ ꯂꯩꯕꯥꯛꯀꯤ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯂꯤꯇꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯈꯩ ꯚꯥꯔꯠꯀꯤ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯄ ꯉꯝꯈꯤꯔꯣꯏ꯫ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯈꯦꯟꯅꯕ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯗ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯌꯦꯇꯤꯕꯤꯂꯤꯇꯤ ꯂꯩꯍꯟꯅꯕ ꯁꯤꯁꯇꯦꯝ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯇ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯁꯦꯡꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ MLAꯁꯤꯡꯅꯁꯨ ꯋꯥꯈꯜ ꯈꯟꯊꯗꯕ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯛꯂꯕ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯩꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯣ? ꯀꯅꯥꯒꯤ ꯊꯧꯁꯤꯜꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ꯫